MATAM SHANGNA Nongmei MAKHOL THOKLUDRABA KADANGBAND KOUTRUK Amadi CHIRANG Da NGARANG NUMIDANG Kuki Khutlai Paiba Shingna Chap Mannaba Pungpham Da Nongmei Amadi bong Kaptharakhtuna AKANBA MAONG Da LANDARAKHRE State Force Amadi KHUL NGAKPA NASU Self Defense KIDAMAK KHUT HANDUNA NONGMEI round kaya KAPKHRE Press na fangba pau amagi matun inna thodok asi ngarang numidang pung 8:50 mangarom tarakpa adu waidagi chatharakhibani khul kuki singna kadangband maning singda chingthak KOUTRUK maning ching amadi chirang maning ching lomdagi nongmei kaptharaktuna landaba horakhi kuki singna attack chatharaklabasu state force amadi khul ngakpa singgi maikaidagi pungkhai amaromdi khuthankhide Adabu Kuki Singna bomb yauna akanba maong da leptana attack chatharakpadagi security gi maikaidagi khut handana nongmei kapa hoki nongmei kapna bagi paw adu hek fangbaga Imphal West District Police Commando gi BP team singsu mafam adada changsindana KOUTRUK amadi Senjam Chirang da leiba MR IRB singi mateng pangki khut thoknaba adu ahing chupa lep khide nongalamdai pung ahum khare helakpa adu waida ngaihak lep duraba tungda Ayuk pung mga taramday adu waidagi amuk ngahak lep laga hujuksu nongmei kapna belep tri haina pawas in the makhatari.